ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯅꯍꯥꯟꯁꯤ ꯑꯩꯈꯣꯏ ꯅꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯑꯦꯗꯤꯇꯔ ꯈꯣꯏꯔꯝ ꯂꯣꯌꯔ ꯂꯥꯛꯄꯁꯤ ꯅꯨꯃꯤꯗꯥꯡꯗ ꯑꯩꯈꯣꯏ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯍꯞꯇꯥ ꯃꯄꯥ ꯗꯩꯗ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯝꯕ ꯑꯗꯨꯒ ꯐꯤꯖꯤꯀꯦꯜ ꯑꯦꯁꯣꯜ ꯇꯧꯔꯝꯗꯅ ꯑꯩꯈꯣꯏ ꯃꯁꯤꯕꯥꯟ ꯀꯥꯏꯗꯅ ꯏ ꯊꯣꯛꯄ ꯈꯣꯠꯄ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯗꯨ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁ ꯌꯨꯅꯤꯌꯟ ꯑꯝꯖꯨ ꯑꯃꯗꯤ ꯑꯦꯗꯤꯇꯔ ꯒꯤꯜꯁ ꯃꯅꯤꯄꯨꯔ ꯏꯖꯤꯑꯦꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯉꯁꯤꯃꯛ ꯑꯩꯈꯣꯏ ꯑꯌꯨꯛꯀꯤ ꯄꯨꯡ 10ꯗꯒꯤ ꯑꯩꯈꯣꯏ ꯀꯩꯁꯥꯝꯄꯥꯠ ꯂꯩꯃꯖꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯋꯥꯀꯟ ꯃꯤꯐꯝ ꯐꯝꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯈꯦꯝꯆꯥꯟ ꯑꯩꯈꯣꯏ ꯋꯥꯏ ꯈꯦꯝꯆꯥꯟꯗ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯂꯩꯔꯤ ꯂꯥꯏꯕ ꯋꯥꯍꯪꯗꯤ ꯑꯩꯈꯣꯏ ꯄꯥꯎꯃꯤꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯥꯎꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯠꯈꯤꯕꯅꯣ ꯀꯔꯤ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯋꯥꯐꯝ ꯑꯝꯇ ꯐꯣꯡꯗꯣꯛꯇꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯔꯛꯇ ꯑꯗꯨꯝ ꯃꯝꯃꯒ ꯆꯃꯝꯅꯔꯒ ꯂꯩꯈꯤꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯥꯒꯤ ꯃꯔꯥꯜ ꯁꯤꯅꯤ ꯃꯥꯒꯤ ꯁꯤꯒꯤ ꯇꯧꯔꯝꯕꯒꯤ ꯁꯤꯅꯤ ꯃꯥꯒꯤ ꯁꯤꯗꯧꯕꯒꯤ ꯃꯥ ꯑꯩꯈꯣꯏꯅ ꯍꯥꯠꯈꯤꯕ ꯅꯠꯇ꯭ꯔꯒ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯕꯅꯤ ꯍꯥꯏꯕꯁꯤ ꯐꯣꯡꯗꯣꯛꯇꯕꯤꯗ ꯑꯗꯨ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯑꯩꯈꯣꯏꯒꯤ freedom of speech nataga freedom of expression si namjillaga thamnaba honnabra nataga masagi lanai nungainadaba lebra lanai nungainadaba orgasu wari watai sanaba aduga leiriba paumi si ekoigi four state ni koina hailawna ribani aduga yumbi makhong mari subani haina ribani ekoi democracy gi ana mayam si watchdog ona su leiribani koina haina baduni any event ama thokpada nomai kapnu boiro bom pokai bu boiro nataga ising chau boiro mayu lawpu goiro mayamna chen thongnara ko mayamda khoi paumi sing changaga Chingman Kangde Makangde Satana, Achumba Pau, the Pin and Nava Honabani, Mazeda Koi Machin Menava Honaba, Nataganaki, Kanupuhonba, Mayamni, as you talk, you will see the Gay Media House, personnel or in a boom, Tamjalamba, Mayam Suya, the Legido, Mayam Sule, Kanana Karigi, Hatkibuno Haba, Maniputa, young conflict area, and another talk positum, Layaduna, Sumba Koi Pau missing the attack or Pasi, Simatang the Boboke having Yamna no idea go, Yamna unfortunate. Yamna lemtiba thodokni hauji haibiriba paumi ama oina akhoi kaino ama oina yenga guj micham ama oina natabida paumi ama oina akhoi yengma matamda akhoi democracy fourth pillar ni ko amadi paumi singsina ngasi akhoi manipur thoiba thodok singsi marik chumba paudamji tamakanda maliamda leiriba atop topa kaino singsida akhoi grievance akhoi manipur thoiba thodok sing akhoi leiriba tabak thoram sing myam su uttorimne ana masi akhoi physical attack ama lakpa hairi si yamna akhoi serious matter in the sense karamba mongi tawrimno hai karamba akhoi organization karamba myam ama leibani na masida akhoina haijeningi badi masi wari sanaba amadi masigi yaningti haibado akhoi phongdok piba amadi personal gi oiba tarabsu phajana personal gi ni haiba akhoi miyamda akhoi khangan biba ko tawrumiba kaino singsina sini hairiba thodok chi thokhibe kaino sima masima marik chumba ma khoi masi darka legani adu natabta adi paumi gi oiba expression freedom of kaino tawgadaba akhoi haigadaba samaj ko oiba thabak sing natraga khoina any topic amada paumi na igadaba haigadaba kaino singsida ningan hagiba tarabadi akhoi parja gi kholauda hainingba kaino tawbo matamda ninganaba mathang lakpa tare khoi phongdokadaba miyamda malemda haigadaba kaino singse akhoi restrain oiga leigi tadi namjan bi tadi akhoi voice of people ko people's voice singse akhoi mention baga chap managani amadi ngasai gi akhoi gi negative pu oiro paw ma phongboda positive pu oiro phongdokpa haiba discussion haiba akhoi debate keno tawba haiba sidi masi yawtana di democracy gi wan thokti leiroi amana democracy chatpa leibak ta amni parjana semba leibak keno da government na parja gi oiba keno singsida di parja gi keno voice singsi tabi ga dabani achumba bu oiro aran bu oiro amadi nga sagi parjana haining ba phongdoi opinion singse phongdokpa matungda hairiba keno singse phongdoi opinion singsida lobi raga akhoi si hairiba kaino singsidi aran bani sina achum bani akhoi myamna chatkadru lambi na sidani haiba marik chumba kaino ma tholakaniba aduna ngasai opinion discussion debating amadi ngasai phongdokpa expression freedom of expression se speech singse masigi kaino singse laitaba ta de democracy da khwaidigi akhoi gi democracy gi wan thok laitaba amadi democracy oidaba laiba democracy chattaba duga chap managani amadi masi singi phongdokpa matamda apam pamda do khanaraga wari watai sanaraga amadi lotion maba amadi ngasai waroi sinam purakpa ko masina khwaide hena afaba lambi ne na sumaina